आकाशवाणी इम्फाल Ngangom Kiran पाउ पाजरी ngasi meragi thanin purnima numitchida chingburoi tamburoi gi marakta amatoibe gi saktam utliba mera hok chomugi thorom mahoksa gi chanabi masung harau tayamba loine na pangthokli ngasi ayuk angan badagi hauna sana konungda mera hok chomugi oiba lining laisol gi thorom sing pangthokki Manipur gi ningthau Maharaj sana jawbulai semmana chingburoi tamburoi singa punna Manipur gi ariba konung kangla da sana khonglengki ningthau na kangla da yawruba matungda lining laisol gi oiba tangai ferba thorom sing mera mentongba mera thamoi thanba masung mera yangkhong tambagi thorom sing pangthokki Kangla Uttara Samang da pangthokkiba mapungaiba thoromda chingburoi tamburoi singi marakta angam khudol tamnaduna nungsi sanabagi mari nauhongnana ningsingnaki tungda chingburoi tamburoi punna hauk chongduna jagoi isagi thorom sing pangthokki mera hauk chongba mari lenana wangang bada ningthau laisama sana jawbun hai mera hauk chongba basi kangla da ningthau oiduna palamba ibudau nongda laren pakhang bagi matamdagi haudoktuna pangthoklamba chingmi tamigi marakta nungsi sanabagi amatu oiba mari utliba fajaraba kumhai amani Thobal Jila gi Wangjing ningthaugi laibung da sunga si mera hauk chongba gi thorom pangthokki Wangjing harauba thogalupna sinduna pangthokki ba thorom aduda Thobal Jila gi Deputy Commissioner Hana Kamaina lusingduna mera wa yungba potla na ba masung jagoi isegi thorom sing pangthokki thorom aduda tongan tongan ofom singdagi lakpa singmi tamigi mioi kayana saruk yaki Dengue laina sandorkli basi thingnana ba haksal bibhag na honari basida miyam na mateng pangbina ba Rajya ki Health Services ki Director Dr. N. Hemant Kumar na appeal tauri Akashvani Imphal gangasi akhana na unaba mada Director Hemant Kumar na hai dengue laina bu tholi ba mahik asi puduna satpa Aedes ko kang makhalasi yamna lapna paibangam de kang asina ayuk amasung thilgi matamdana mapungwena sikalli kang asina imung manungda laiba freeze cooler amadi apikpa patra singda tungduna laiba aruba isingda marum koksilli asigumba kang asigi marum kokpham sing toina sengduktuna marum kokpham lahindrabadi kang asina sandorliba dengue laina asi laksin laigani kariguma kang marum kokpham adu sengdokpada khudongcha da balairagana kerosene amadi thauna singba hajilabadi kang asina marum kokpangamde Loktak pat khatnabagi pandamdang asi Loktak numit palan thorom pangthokli sahi khudingi meragi purnima numitta Loktak numit palan thorom asi pangthoktuna lakli Loktak Lake Development Organization thangana sinduna kunthra taruk suba Loktak degi palan thorom thanga part 1 gi Loktak Larem bilam pakta pangthokli Center for Rejuvenation of Loktak Lake Watershed and Wetland Moirang sinduna ahan ba Loktak degi palan thorom Moirangi omba nurathel rota pangthokli Tamenglong miyamna tamun pui amasung akun puina haina khangnaba amar falkol Tamenglong jila da ngasidagi pairak pahore ekoi Tamenglong paumiring bam kamaina hai lamkoi usegasi kumjali singni taramanga dagi hauna Tamenglong Forest Division mapumadugi NGO sing khullamasung club ki thomi singna kan honaduna ngak senbagi thabak chatharakli Malem geleba kya fauduna matam oina paiduna salibu usek asigidama Tamenglong jilabu malem miyamna khangnaba hengalakli kumsi sahi oina su Forest Department amasung Wildlife Institute of India na punna thodang lauduna amar falkol ohumda satellite transmitter sing haptuna makata na thijina na bathau pahit kani hairi Seba Tradition of India Bharatiya Seba Parampara and Northeast Perspective haiba hiramda numinin chatagada malem thake seminar ama ngasi Manipur University ki court hall da hawdokre College Development Council Manipur University Seba Bharati Purbanchanna Seba Bharati Manipur masung Manipur Seba Samiti ka khusumnaduna seminar asi pangthokpani Homputara mathoi suba lamla ki sause kanbagi sayol palan ngamari lenana human animal coexistence haiba wakalonda Central Forest Division amasung Biramangol College so mungi environmental cell na punna sinduna ngasi college asida miyam da khanghanbagi thormama pangthokre Tharmaduda Central Forest Division ki DFO Bikram Suresh Nadi amasung Biramangol College ki Principal Dr. A. Jibalata yauna marowi mi kya saruk yaki Amaramda Sandel Jila ki Chakpi Karong High School su ngasi thoromasi pangthokki Tamenglong Forest Division ki Tamai Range tasu Homputra ma thosibalamla ki sause kanmag seol palanga mari lenana mahiroi singi quiz competition ama pangthokki Paulo Jere